Ngashigi oiba tongan-tonganba page kadagi posting collection tawduna miyamda thamjage ahanboina iduning thawhairiba page asina pongdokpagi matungina GMFDI hairiba ase Churachandpurda base tawba Christian Gospel Ministry ni Ishorgi mingda Meitei-Kuki Laangi Propaganda Sandokliba Kuki Singi Laangi Direction Pikiba Adugumba Foreign Funding Lauba Christian Organization ni haiba wafam asi thamjaraga video asibu miyeng tabiriba punamakpu taramna okchari amasong ikai khumna butchari video asida Maibi leifawda hairiba asi Kuki singna Meiteiga Laan tawnaba Leplagani Naga singa amuk Laan tawnaragani hairi Kuki sing di Foothills Nagada Laan tananaba hanadagi plan tawkrabani Kuki village border sing hausiksu gatari maramdi Kuki ga hek thangnana leiriba tribe sing asi Rongmai Liangmai Jilearong tribe sing ni lamgi chayanaba khana chainaba toina thokli su extend tawraba matungda Kuki su militant singa Kuki armed village volunteer singa achauba ungkhanaba ama lagle KBBF sing asi Myanmar gi Kachin state ta training chatlaba matung Myanmar amadi Bangladesh ta laikhiba sing adu nattaba Atai Manipur da leiriba KBBF sing asidi su militant singna indirectly control tawri Manipur manungda leiriba KBBF sing asina Kuki NP makhada magi village defense secretary gi command makhada leibani Kachin state ta training chatluba KBBF first batch sing adu Kuki su militant group singna control tawnanaba honarubada yanarakhidabadagi auba maphamda kuthoknaba thoklakpa yai khanabadagi Manipur thadoklaga khara amana KNAB ga pullaga military junta gi mathakta lan yauri PDF mateng pangli khara amana Bangladesh ta leiri Kachin Trend Kuki BBF lising mukti hauzik hingli kaya amadi Kachin Sagang region ta landa sikrabani Myanmar election 25 December da soidana tawkragani haiba KNAB amadi KBBF sing asinasu thajai maramaduna Kachin Trend KBBF sing asi Myanmar election mamangda thoraknanaba plan tawkhre Manipur da leiriba KBBF ka Myanmar dagi halakpa KBBF ka amuk pungadawri makhoina thoraklaga ihan hana tawgadaba target asi Kukisu militant sing asini Kukisu sing asi makhoigi number 1 yeknaba oiri Manipur da lehauriba Kuki BBF sing dasu mateng niri michang khomli Manipur da lehauba KBBF sing asidi training phajana tawdriba lan haidriba ngaktani Myanmar da Laan kapuraba matung halaaga makhoina amuk leader oiragani Manipur da Laan amuk tawgadawriba asi Kuki Masen hana danaba asawba adu Nagada onchilaga territory expand tawnanaba pandamdani GMFDI Churachandpurna Maibi leifawriba asi GMFDI guidelines ki makhadani ngasi phawba Kuki singna Meiteiga Laan soknakibagi advisor oiraga lakhiba amadi Kuki militants leader mayam GMFDI na hoiraga puriba singasi tha ani ahungi manungda Kuki Masen gi Laan oigira natraga Kuki Naga gi Laan oigira Laan amadi soidana leiri panba yabadi Naga-Kuki Laan matungda Kuki paite Laan tawkibani chap manana Kuki Meitei Laan matungda su adum lanjaw amadi leigani masi Laan manungda makhoi Masen soinakhiba saunakhiba sing adugi revenge ki wari ni haiba wafam sing pes asina pongdokli makhatana pes asimaki posama kaka thamjage KRA gi town commander Jampu Misauna Kuki village volunteer ama ngarang numidang sibeya na phuru badagi hauzik pung ahunga minute kun tabada cycle bazar thonglon khre mayam bazar kaiduna chena khre KBBF sing su magi position lauduna Kuki su militant sing lakpa mapam khuting thengnanaba leina khre villagers sing ki badagi magi yum thongal dagi hendokna khidre hauzik pung ahunga minute kun adwaida thokpa thokdokni haiba wafam sing makhatana pes asina pongdokli nakalamaromda pause amana pongdokpagi matungina KRA na Kuki volunteer ama phuru badagi cycle da irang thokre hairi ngase nungtil KRA gi cader singna Kuki village defense force ki cader amana youth thaklaga miyamda katu karal tawi haibagi maralda pharaga phuru badagi cycle kaithel gi dukan cheng thonglon baga loinana nakal ani gi marakta sauna ungkhanakre adum oinamak thodok asigi matangda Kuki gi CSO sing amadi miyam gi mute ching punna phamina duna wari sanabada yanaba purakbadagi nakal anina ungkhanaramba sing handokna khre hairi Makhatana pes asina pongdokpagi matungina India China Russia na koi lebak ahum nungayai phaba oijaru haina board pidakli ahanbada India China Brazil Mexico dagi US ta koiba lakba singda tourist fee 250 USD Indian currency da rupees 22,000 lauragani anisubada European Union na India gi export singda US ki favor da India gi export item singda ahenba tarib lawinaba tram na haijari ahum subada US ki haijaba tabagi mahutta Germany amadi
Italy US Federal Bank ta thamkiba gold ton 2245 USD billion bilu oigadaba adu tha anigi manungda handok piraklo haina haikre maramdi US ki financial crisis ase Donald Trump gi matamdadi phaba waragani US Treasury bond leiruba mangjabagi mangjaba ngakta ngairagani haina kikre marisubada US dollar purchasing power value 20% handakre mangasubada recession na getta ngaidana leidi haiba wafam sing phongdokli Maka Satarakpada ATG Luching Purel Korongan Bakumangi Pestagi Posamani Kalokacharaga Tamziki, Akoi Arambai Tengol Nangasi Pawada, Government Lokalakliba Peace Process Ki Hiram Kudimakta 18 Tonglauna Hangduna Mateng Pangdunu Lagdi, Ngarang MHA ga Kukigi Organization Singa Yanakiba Pawba Mawalog Daba Makai Ngasi Thoklagani Press Note Mayamasina Takpadi Makoina MHA se Joker Oin Ui Takmani, Atubada NRC Tawduna Illegal Immigrant Sing Deportation Tawduna Leibak asida hanchak hatchak sariba illegal foreigners sing ase tantok kraba khaktada leibak ase peaceful oina punna nungsi chanana leigani haiba wafam phongdokli makhatana Meitei aikoi masal phanadaba asida mina usit handabani haiba wafam phongdokpaga loinana singba amadi phatta loksingsi mina heli yengna thokpagi mahutta tinasinaraga pandam adu phangnaba hotnari haiba wafam sing thamli makhatana Manipur Popular Ministry lehanbagi wafam Prime Minister gi khongsat ki matungda laikhai tagadori MLA khara Delhi da leiba yaure adubu lengak sembaga mari lenana center gi masak naiba luchingba amataga unakidri kumza 2022 da pangthokpa taragani thoi suba Manipur Legislative Assembly gi mikhal gi matungdagi chahi adugi March tha dagi linglaklaga February 8 2025 ta resign tahon kraba matungda February 13 2025 dagi President rule chalarakhiba tha taruk ki ani suba thengkhang changsilakpa amasong mathangi 13 suba Assembly gi mikhal kumza 2027 ki angan basarukta pangtokadabana center gi luchingba singna Manipurda miyam gi miyutching gi popular ministry ama lehening bagi apamba leirabasu tha asigi anisuba chayolda prime minister na state asida laklamlaba matungda lekhai tagadori pause amana Manipurda anauba miyam gi lengak ama soidana lehlagadra haibagi matangda thajaba yaba mafam singdagi phangba pauna prime minister na tha asigi anisuba chayolda Mizoram amasung Assam khongsat ki chairakta Manipurda su pung khara laklamduna Surasanpur amasung Kanglada wanganglam laga Assam da chatkigani mafam aduda ahing leklaga mathangi nimitta Delhi Gidamak Guwahati thadokani adubu tha asigi taraga tareta maki mapok kumon thauram leibak sinba thungna BJP gi mandal singna sinduna pangthokpaga loinana Gujarat ta khwaidagi chawba thauram pangthokadabana nimit adu pawbadi Manipur da anauba lengak ama lehenba natraga lehendabagi wafam lekhai takhiroi haidi mahaki mapok kumon thauram pangthoklaba matungda BJP gi oina national gi thakta mifam ama pangthokhigani masigi matungda parliamentary board ki mifam pangthoklaga lekhai tagani akaknaba warep ama central leadership na lauraba matungda aroibo oina party gi masak naiba miyoi singbu Manipurda observer oina khanduna phawba tharakhigani hairi amaromda mahakna Manipurda lakani haibadagi Raj Bhavan da changsinduna Governor Ajay Kumar Balaga tongan unakiba speaker T.A. Saidrapatta yauna MLA kharana hojik Delhi da leklabasu ngasini midang athengba phawbadadi Manipurda miyam gi lengak ama lingbagi matangda BJP gi masak naiba luchingba amataga unadri hairi makoina BJP gi luchingba sing unaba phangdabagi maramna Jodhpurda ngasidagi hauraduna tha asigi taret phawba numit humni chupna chathagadaba RSS ki All India Coordination gi mifamda party gi national president JP Nadda yauna luchingba kayana saruk yakhibana unaba phangdabani hairi mifam asida BJP gi national leaders sing yauna apunba delegate chahum lomna saruk yari hairi adubu mifam asida saruk yadaba party gi luchingba sing yauna BJP gi North East Incha Sambit Patana singbadi hayeng tege hauna unaba panglaba yai hairi Delhi da leiriba MLA singna atuba matamda president rule lauktoktuna miyam gi miyut chingna semba lengak ama lehnana ba aroibi pangal thauna putoktuna taksin gadauri aduga karigumba anauba lengak ama soidana lehlakpa yabagi pibam lakpada hana state lengak luchinglamba miyoidadi nahaunana luchingbagi pham thindokpagi wafam su yauroi dauri MLA singna yaningdriba asigi mayokta karigumba center gi luchingba singna nampuda makoigi aningba apambagi matungina thabak lakholaklabadi party asigi manungda phongna napak tanarakpa yabagi oithokpasu leiri hairi maramasina prime minister gi khongsat asida Manipurda anauba lengak ama soidana lehlagani haibagi chapsaba matam amasong lengak adubu lingadaba miyogi maming lauthoklamloi hairi makhatana loisilakpada Congress na ihan hana kumza 2005 ta su agreement hogdoklambani haiba Jairam Ramesh ke opam thamjage Kuki National Organization KNO amadi United People's Front UPF na Home Affairs Ministry ki officials sing na wari sarba matung center
Lengak amadi Kuki Jo Group sing asigi marakta kuyek pinaba suspension of operation su agreement sangdokraba matung Congress ki General Secretary Insa Jairam Ramesh na Kuki Jo Puruka su agreement kuyek pina kiba se ahanbo oina kumza 2005 ta Congress na packet kiba khongthang ni haina phongdokre Jairam Ramesh na hai kumza 2005 ta su agreement kuyek pina raba matung kumza 2024 fawba agreement ase ningthi na ngakna duna laki adubu kumza 2024 gi February thada leiriba center lenga asina Kuki Jo Group singi su agreement ase Marai chai thalakibani nauna center lengak amadi Kuki Jo Group singi marakta su agreement kuyek pina bagi matam sangdorakiba ase tha asigi taragumdoida PM Modi na Manipur da chatka dawriba khongchat asigi mangoina na khongchat ase hena mai paknaba lokhatpa khongthang la haibagi chingnaba lei su ase kumza 2005 August amadagi chatnaba haukibani amasung kumza 2008 ki August kungani thoida formalize tawki masigi makhatarakpada kumza 2024 gi February thada su agreement ase marai chai tharakibani haiki